Ngarang numidang pung mapalom tabada mafam khangdana haurakhiba maina New Lambuland leiba yum ahum maina tumna chakre. May adu laksinaba Manipur Fire Service ki fire tender sing laktuna ahing athengba fauba akanba mawongda khonakhe. Panba yabde lamdam masida thokriba irang asina maram oiraga mafam maduda leiriba yumsingda leiramba mioising yum thadoktuna lanjena khraba matung security force personnel kayana yumsing asi senaduna lakhibane mafam madugi maikei kayada sambal fauba khajinduna mafam maduda pamdaba thogdok sing thoktunaba security personnel sing asina ngak senduna lakhibane. Ngarang may chakpagi thaudok aduda pakka building ani amasung kacha building ama mathang may wairakuna chakhalakhe. May chakpagi pawek phangbaga mafam aduda Manipur Fire Service ki fire tender sing na khonglei thuna changsinduna may adu laksina bahonakhe. Thaudok thokpa maduda Manipur lenga ki makok thongba officer kaya su laktuna fibab yengsinkhe.